khang ka se mai khu wa ka re video banai asu phatu yore mayam ai monda di usiba rules video mayam tik da kai da na soi da ngam da ba oijage mayam na pa na sa wathi gore ngang na sma chu jinga Hello mayam, good morning mayam. Aigi video sida taramna okchari adong ngasigi video sidi karino habada aigi 4th month pregnancy gi daily routine do ucharake aina nungtigi tawjaba thabak to mayam da ucharake nungtigi tawjaba thabak haibo mayam su loi tawnari ngaktani ado aigi ichanu pa su sida hawatana lai ka khuram gre aina sida yum ai mu mangon si chan ba loiraga ai wai mu ti thoe ado mayam aigi dress se nongna birakanwa ba ko ai sum haidi isa gi comfortable oi bodu dum secha bane ba ko ada ai sisa imung mangon si chala te thok tok lora ngai kon pheng do e ngasi si su khoi yum seng bon min ya ba ko ngarang su senge ngasi su senge adumaina numini ni tongna senge sina karino habida amana yum mi sibagi amana pokpagi na ba thangna na oigi basina anirak sengda ya da bai seng bane ado seisiga ju aina sengdo khotok pa loraga iru jamai tha thok pa loraga seisiga ai di tanen fo phaidu di leita bani na ko seisiga ina tulsi mana na tawraga loina chai tho ya ba ko jumaina chai tho pa loraga ai haji dhup tha bagi tawre haji ado seisiga ising sahan bagi thorang tawrini ising sahali sina kainai dai khali peta dum lumbu saraga thakpado ai nungai ba ko aduna ai khali peta ising se lumbu sahalaga sumai tawna thae asi thakpa loraba matungda ai hoji dry fruit cha doine dry fruit cha ba haure badam laure kaju leire pista leire adagi khaju sumai tawna khalla ga wakal khalla ga chari ni wakal khan bai se kainai de nungsi ba wakal khalli ni aina chari se ko aigi icha sina hayeng ko na aigi icha gi damak ta ni aina chari bani ko si khallaga du chaja bani aigi icha nu pa gi so khaidok na pipi khare cha lo ba na cha ho so mama ni lo ni cha icha nu pa sina la ga ngangi sina kai sina de mapa gi phone lai thang ga na hai ba aina video na mi nga ta ngai kho thangat kan ni aina hai ba ne ba ko mayam hojina mu breakfast ki tan noina hore ba ko tan je ai pap tong na hobo da tan ka je gol oidre tak pada id kana tawre jang bada mapana ngasi jang bada kai gina id hoji je akoi kana to sato ne ba ko sui tha ba chalu doi ne ai gi first pregnancy gi titi tha ba do adu tha de ba ko adu tha chalu doi ne adu gi pap lotion na loi ra moi na hai ba ko adu gi pap tong na taw da dum kana ka se tan ka je pai re tan ka je pai re si pap taw na haura sara ga degi satoy ni khut ka se sare poe jang bada salai re agi amma sanagi amma degi bazaar se ga tawra sara ni si bazaar se tawra degi bazaar macha chana sina breakfast cha lora ba matungi ai guli cha ni ko aina guli cha ba khudingi ichanu pasana chenhala ai chi mullaga ai pijage tawra ma hekta pije ya ba ko asi cha ba lora ga matungda mahi amuk thae asigi hidak mahi si muk thae koi thok tore han gi put le lao thế xin nào sao là bắp đang video banai aku phatu kiểu đấy video banala A few minutes later. Ale, chao. Con Ale. Aरे यार, चल उसे मामा वाई से. नहीं खिलौना. सुनो. दो जैसी गाय हौजी बारो की चाक से थोंगत पा हो रहे हैं दो बारो की चाक से एकदम
ꯑꯩꯗꯤ ꯁꯣꯌꯥꯕꯤꯟꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯅꯤ ꯆꯥꯛꯀ ꯊꯣꯡꯅꯤꯡꯕꯒ ꯋꯥꯔꯗꯤ ꯆꯥꯛ ꯊꯣꯡꯅꯤꯡꯕꯒ ꯊꯣꯡꯅꯤꯡꯗꯦꯗꯅꯀꯣ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯎꯔꯒ ꯍꯟꯖꯜꯂꯛꯄꯁꯦ ꯆꯥꯛꯀ ꯊꯣꯡꯅꯤꯡꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯁꯠ ꯁꯠ ꯇꯧꯅ ꯊꯣꯡꯖꯤꯜꯂꯦ ꯈꯥꯡꯀꯁꯦ ꯃꯩꯈꯨ ꯋꯥ ꯀꯥꯔꯦ ꯑꯗ ꯑꯩꯁꯦ ꯆꯥꯡꯕꯗ ꯍꯥꯏꯗꯤ ꯆꯥꯡꯅ ꯂꯣꯏꯔꯒꯇ ꯂꯣꯏꯔꯦ ꯍꯥꯏꯗꯅꯅꯦ ꯈꯟꯗꯅ ꯑꯩ ꯊꯣꯡꯖꯔꯕꯅꯦꯕꯀꯣ ꯏꯁꯥꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯒꯦꯔꯥ ꯍꯥꯏꯗꯅ ꯑꯗꯣ ꯈꯟꯅ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯕꯥꯔꯣꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯆꯥꯛꯁꯦ ꯑꯗꯣ ꯆꯥꯛꯁꯦ ꯍꯟꯗꯛ ꯌꯥꯝꯅ ꯆꯥꯕ ꯌꯥꯗꯦꯕꯀꯣ ꯌꯥꯝ ꯆꯥꯁꯜꯂꯒ ꯑꯩ ꯍꯥꯏꯗꯤ ꯄꯨꯛꯁꯦ ꯌꯥꯝ ꯆꯥꯁꯜꯂꯒ ꯄꯨꯛꯁꯦ ꯂꯨꯝꯊꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯅ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯅ ꯁꯤ ꯁꯨꯃꯥꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯆꯥꯔꯦ ꯑꯁꯤ ꯍꯤꯟꯖꯥꯡ ꯂꯩꯔꯦ ꯑꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯆꯥꯗ꯭ꯔꯕꯅꯦ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦꯗ ꯊꯕꯤ ꯀꯣꯠꯅꯝ ꯑꯃ ꯌꯥꯎꯔꯦ ꯑꯩꯒꯤꯗꯤ ꯃꯣꯔꯣꯛ ꯂꯩꯔꯦ ꯃꯥꯗꯤ ꯃꯣꯔꯣꯛ ꯆꯥꯔꯣꯏ ꯊꯕꯤꯁꯤꯁꯨ ꯃꯥ ꯆꯥꯗꯣꯏꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕꯥꯔꯣꯒꯤ ꯂꯟꯆ ꯑꯣ ꯂꯥꯏ ꯁꯤꯅ ꯑꯃꯨꯛ ꯒꯨꯂꯤꯁꯤꯅ ꯑꯩ ꯂꯟꯆ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤ ꯑꯃꯨꯛ ꯒꯨꯂꯤꯁꯤ ꯆꯥꯔꯤꯅꯦꯕꯀꯣ ꯑꯁꯤꯒꯤ ꯒꯨꯂꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯗꯥꯏꯖꯦꯁ ꯑꯣꯏꯕꯒꯤ ꯒꯨꯂꯤꯅꯦꯕꯀꯣ ꯒꯨꯂꯤ ꯃꯌꯥꯝꯁꯦ ꯆꯥꯔꯛꯄꯗ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯣ ꯏꯃꯥ ꯏꯆꯥ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯏꯆꯥ ꯇꯨꯝꯕꯒꯤ ꯀꯧꯔꯛꯑꯦ ꯏꯆꯥꯁꯤꯡꯅ ꯉꯁꯥꯏ ꯑꯩ ꯌꯥꯎꯗꯗꯤ ꯇꯨꯝꯕ ꯌꯥꯗꯦꯕ ꯃꯁꯦ ꯃꯥ ꯀꯣꯜꯂ ꯇꯨꯝꯗꯣꯏꯅꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯅꯨꯡꯊꯤ ꯃꯪꯉꯤꯅꯦ ꯅꯣꯡ ꯇꯥꯔꯛꯇꯣꯏ ꯃꯥꯜꯂꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅꯤ ꯇꯨꯝ ꯍꯧꯒꯠꯂꯛꯑꯦ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯅꯦ ꯌꯦꯡꯉꯣ ꯅꯣꯡꯊꯤ ꯃꯪꯗꯅ ꯂꯩꯔꯝꯃꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯔꯦꯕꯀꯣ ꯌꯦꯡꯉꯣ ꯍꯩꯗꯣꯛꯀꯅꯤ ꯑꯁꯤꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯪꯒꯣꯝ ꯂꯧꯕ ꯊꯥꯔꯤꯅꯦ ꯑꯩꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯕꯀꯣ ꯁꯤꯔꯤꯁꯦ ꯀꯨꯝꯊꯣꯛ ꯀꯨꯝꯁꯤꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯗꯨꯝ ꯃꯣꯏ ꯊꯥꯔꯦ ꯃꯥ ꯑꯗꯨꯝ ꯍꯩꯔꯦ ꯃꯥꯁꯨ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯉꯦ ꯍꯩꯔꯦ ꯆꯥꯎꯔꯦ ꯑꯗ ꯁꯤꯁꯤꯒ ꯑꯩ ꯁꯪꯒꯣꯝꯁꯦ ꯂꯣꯏꯔꯒ ꯃꯇꯨꯡꯗ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯁꯪꯒꯣꯝꯁꯦ ꯈꯔ ꯍꯩꯔꯦꯕꯀꯣ ꯒ꯭ꯂꯥꯁꯇ ꯑꯗ ꯁꯤꯁꯤꯒ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯗꯥꯛꯇꯔꯅ ꯄꯤꯔꯛꯄ ꯄꯥꯎꯗꯔꯗꯣ ꯁꯪꯒꯣꯝ ꯄꯥꯎꯗꯔꯗꯣ ꯁꯤ ꯍꯥꯞꯄꯅꯤ ꯏꯆꯥ ꯅꯨꯄꯥꯒꯤꯅ ꯂꯤꯇꯜ ꯖꯣꯏꯁꯦ ꯍꯥꯞꯄꯤꯔꯅꯤ ꯑꯗꯒꯤ ꯊꯛꯑꯅꯤ ꯑꯦꯄꯜ ꯑꯃꯁꯨ ꯈꯥꯏꯔꯦ ꯑꯁꯤ ꯈꯥꯏꯔꯒ ꯁꯪꯒꯣꯝꯁꯤꯒ ꯂꯣꯏꯅꯅ ꯇꯧꯔꯒ ꯆꯥꯔꯅꯤ ꯑꯗꯣ ꯑꯩ ꯁꯤꯁꯤꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯑꯣꯏꯅ ꯆꯥꯔꯦ ꯆꯤꯌꯥꯔ ꯊꯥꯔꯒ ꯕꯥꯜꯀꯅꯤꯁꯤꯗꯒ ꯐꯝꯃꯒꯅꯦꯀꯣ ꯅꯨꯡꯁꯤꯠ ꯂꯥꯡꯉꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯁꯤꯅꯤ ꯑꯦꯄꯜꯁꯦ ꯑꯩ ꯁꯨꯝ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯁꯤꯕ ꯋꯤꯁ ꯄꯤꯕꯤꯌꯨ ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯁꯨ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯐꯖꯕ ꯅꯨꯡꯁꯤꯕ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯄꯄꯥ ꯂꯥꯛꯑꯦ ꯂꯥꯎ ꯅꯪ ꯑꯥꯂꯨ ꯂꯩꯔꯤꯔꯣ ꯍꯣꯏ ꯏꯁ ꯑꯩꯗꯤ ꯑꯥꯂꯨ ꯍꯧꯗ꯭ꯔꯕꯨ ꯆꯥꯅꯤꯡꯗꯦ ꯄꯥꯟꯂꯣ ꯑꯃꯁꯦꯉꯥ ꯀꯌꯥꯝ ꯂꯩꯔꯣ ꯄꯤꯔꯛꯀꯗ पापा मुझे खुजली आ रहा है बर्गर दो ꯃꯁꯤꯔꯦ अभी मैं बना ꯑꯗꯣ ꯃꯆꯥꯒꯤ ꯄꯄꯥꯁꯦ ꯑꯗꯨꯝ ꯉꯥ ꯂꯩꯔꯒ ꯄꯨ ꯂꯥꯛꯏꯅꯦꯕꯀꯣ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏ ꯉꯥ ꯇꯪꯗꯣꯏꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥ ꯂꯩꯔꯒ ꯄꯨ ꯂꯥꯛꯄꯅꯤ ꯑꯗꯣ ꯁꯤꯁꯤꯒ ꯃꯉꯣꯟꯗꯁꯨ ꯉꯥꯗꯣ ꯃꯇꯨꯝ ꯑꯃꯅꯤ ꯈꯛ ꯉꯧꯔꯒ ꯄꯤꯈ꯭ꯔꯅꯤ ꯅꯄꯥꯅꯆꯥ ꯋꯥꯊꯤ ꯋꯥꯔꯦꯡ ꯉꯥꯡꯅ ꯑꯁ ꯃꯆꯨꯁꯦ ꯉꯥꯡꯉ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯉꯥꯁꯦ ꯑꯍꯨꯝꯁꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯉꯧꯔꯒ ꯄꯤꯈ꯭ꯔꯒꯦ ꯑꯗꯣ ꯃꯥ ꯊꯦꯡꯉꯦ ꯄꯄꯛ ꯇꯧꯅ ꯃꯥ ꯑꯁꯤ ꯑꯍꯨꯝꯁꯤꯗ ꯍꯥꯟꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯒꯤ ꯑꯁꯤ ꯍꯧꯕ ꯉꯧꯔꯒ ꯄꯤꯈ꯭ꯔꯒꯦ ꯉꯥ ꯃꯇꯨꯝ ꯑꯅꯤ ꯈꯛꯇꯪ ꯄꯨꯔꯒ ꯉꯥꯏꯔꯁꯦ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯑꯦꯂꯨꯃꯤꯅꯤꯌꯝ ꯀ꯭ꯂꯣꯠꯁꯤꯅꯅꯦ ꯌꯣꯝꯁꯤꯜꯂꯒ ꯔꯥꯝꯗ ꯍꯥꯞꯄꯤꯔꯒꯦꯀꯣ 오호, 시무 사날래. 시무. 바바 팅은이네 sana. 와, 아야,
sida leire nga thongba do lore ada sigana maringkha leire maringkha simta tum ngaure ate ki sum jaudre sigana me pi ma leire do siga ima isa gi chak leire asi pukham chai ne sum ke thau ke tu li do adu ginya ba ado mayam asini ngasi gi dinner asina mo gai badam ji tingchal laga thanam do ne nonga laga mo khokto ga cha bagi badam se tinga ga chaw haina bane ba ko asi guli simu cha tro mi chan pa na pije ga to le ado mayam guli cha ba lore ado mayam ngasi gi video si so ai se sum lo shin jarage sam ka se yadre ado mayam video da no ai biraga di like share subscribe to ba ka biram ganu mayam no si video na subscribe to biramo like to biramo comment to biramo ado mathang gi next video da mu thengnar si ko bye bye